ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ-ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤꯅ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ: ꯂꯤꯟꯕꯨ ꯁꯧꯅ ꯌꯨꯕ꯭ꯔꯥ, ꯅꯨꯡꯁꯤꯠꯄꯨ ꯂꯥꯡꯗ ꯊꯨꯕ꯭ꯔꯥ? ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯁꯥꯅ ꯈꯨꯠꯂꯣꯏꯖꯗꯨꯅ ꯂꯩꯔꯕ ꯊꯕꯛꯇꯨꯗ ꯈꯨꯗꯣꯡꯊꯤꯕ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯗꯕ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯈꯨꯠꯂꯣꯏꯔꯕ ꯊꯕꯛ ꯑꯣꯏꯕꯅ ꯐꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯗꯨꯕꯨ ꯇꯧꯕꯗ ꯑꯁꯣꯏꯕ ꯌꯥꯎꯔꯣꯏ ꯈꯟꯗꯨꯅ ꯑꯆꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯨꯝꯅ ꯅꯥꯆꯨꯡꯗꯅ ꯇꯧꯕ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ: ꯄꯦꯕꯦꯠꯅ ꯃꯆꯥ ꯆꯥꯎꯕ ꯉꯥꯏꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯤꯐꯥꯎꯗꯤ ꯃꯤꯒ ꯁꯤꯡꯅꯔꯨꯗꯅ ꯅꯣꯂꯨꯛꯅ ꯂꯩꯕ ꯐꯩ ꯍꯥꯏꯕꯅꯤ꯫ ꯏꯁꯥꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯏꯁꯥꯒꯤ ꯐꯤꯚꯝ ꯌꯦꯡꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄ ꯌꯥꯏ꯫ ꯁꯤꯡꯅꯔꯛꯄ ꯑꯃ ꯍꯦꯛꯇ ꯃꯥꯌꯣꯛꯅꯕ ꯉꯝꯕꯒꯤ ꯐꯤꯚꯝ ꯂꯥꯛꯇ꯭ꯔꯤꯐꯥꯎꯗꯤ ꯃꯤꯅ ꯐꯅ ꯁꯤꯡꯅꯕ ꯍꯧꯔꯛꯂꯕꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯗꯨꯅ ꯅꯣꯂꯨꯛꯅ ꯂꯩꯗꯨꯅ ꯁꯤꯡꯅꯔꯛꯂꯤꯕ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ: ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥꯏꯏꯟꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯟꯅꯕ ꯂꯧꯒꯗꯕ ꯃꯌꯥꯝꯅ ꯏꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯆꯧ ꯑꯁꯥꯡ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯅꯕ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ: ꯑꯇꯦꯕ ꯁꯟꯅ ꯋꯥꯏꯔꯕꯗꯤ ꯁꯔꯨ ꯐꯪꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯁꯥꯎꯒꯟꯗꯕ ꯃꯤꯅ ꯁꯥꯎꯔꯛꯂꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯍꯧꯁꯥꯅ ꯃꯕꯨꯛ ꯏꯪꯕ ꯇꯞꯄ ꯃꯤꯗꯤ ꯀꯌꯥ ꯁꯥꯎꯒꯜ ꯂꯥꯛꯀꯟꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯁꯥꯎꯔꯛꯄ ꯇꯥꯔꯕꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯈꯝ ꯊꯦꯡꯅ ꯁꯥꯎꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ: ꯀꯂꯤꯗ ꯈꯨꯗꯩ ꯀꯪꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯉꯣꯟꯗ ꯅꯣꯛꯅꯔꯨꯔꯒ ꯏꯁꯥꯗ ꯌꯥꯝ ꯊꯨꯅ ꯆꯨꯔꯨꯡꯉꯤ ꯄꯥꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯤꯒꯤ ꯑꯁꯣꯏꯕ ꯐꯠꯇꯕ ꯎꯔꯒ ꯅꯣꯛꯅꯔꯨꯔꯒ ꯌꯥꯝ ꯊꯨꯅ ꯑꯩꯉꯣꯟꯗꯁꯨ ꯑꯁꯣꯏꯕ ꯐꯠꯇꯕ ꯑꯗꯨ ꯆꯨꯔꯨꯡꯂꯛꯄ ꯊꯣꯛꯂꯛꯄꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯄꯥꯎꯔꯧ: ꯅꯤꯡꯊꯧꯗꯁꯨ ꯃꯩꯇꯥꯟ ꯋꯥꯠꯂꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯐꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯣꯏꯔꯁꯨ ꯑꯋꯥꯠꯄ ꯑꯃ ꯑꯗꯨꯝ ꯂꯩ꯫ ꯂꯥꯏꯔꯕ ꯃꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯒꯤꯁꯨ ꯏꯅꯥꯛ ꯈꯨꯟꯅ ꯑꯋꯥꯠꯄ ꯑꯃ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯑꯋꯥꯠꯄ ꯂꯩꯇꯕ ꯑꯃ ꯑꯣꯏꯕ ꯉꯝꯗꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯇꯣꯝꯕꯒꯤ ꯌꯦꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯦꯔꯨꯝꯗꯤ ꯇꯣꯝꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗ ꯍꯦꯛ ꯍꯦꯛ ꯀꯣꯛꯂꯝꯃꯤ꯫ ꯌꯦꯔꯨꯝ ꯑꯗꯨ ꯀꯅꯥꯒꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯌꯦꯔꯨꯝ ꯑꯗꯨ ꯌꯦꯟꯕꯤ ꯑꯗꯨꯒꯤꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯃꯔꯨꯞꯁꯤꯡꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯅꯥꯍꯜ ꯂꯨꯋꯥꯡ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯈꯨꯁꯨꯝ ꯂꯩꯃ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯣꯡ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯔꯣꯅꯦꯟ ꯑꯀꯣꯏꯖꯝ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯅꯠꯇ꯭ꯔꯒ
WhatsApp number 9863924445 asida thabirakpa yagane loinana paurok pirakpa matamda athraga loinabiraknaba haijari. Ngasigi paukhong ahingba amada asiba amana koisanba karino. Paukhong asi amukasu chanjarake. Ahingba amada asiba amana koisanba karino. Ngasigidi matang swaida loisinjarage. Channel asibu subscribe tawbiduna like comment nambiduna saugatpiramu haijabaga loinana kainanaba yathang nijari.